ꯂꯩꯄꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ UN Human Rights की निंगथमीफमदा डिमांड मरी पुखटपिनबा चेरोल पिसिनख्रे। कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीना यूनाइटेड नेशंस UN ऑफिस ऑफ द कमिश्नर फॉर ह्यूमन राइट्स दिल्ली दा पांगथोखिबा खना नैनबगी थौरम अमदा सारुग यारदुना UN Human Rights की निंगथमीफमदसु डिमांड मरी पुखटपिनबगीदमक आइबा चेरोल पिरम लेहना कोकोमीगी लीगल सर्विस कन्वीनर लाइसांगबम जादुमनीना फोंदोखरे। लंबेल यूनाइटेड कमिटी मणिपुर UCM की ऑफिस पांगथोखिबा पाउगी मिफम अमदा महांगना मखा तारादुना हाइके खना नैनबा मिफम अदुदा मणिपुर की पुवारी की बैकग्राउंड सिंग पुखतुना खानखिबगा लोइदना मणिपुर दा लैरिबा तोगान तोगानबा फ्रुपसिंगना अपुनबा ओइना सागतुना करमना लैमिनरगी अमदे सेमगलके हाबगी मतंगदसु फोंदोखे। कुकीसना अरानबा थबक थरमसिंग तोरकबा असिदा इंडिया लेकांग नंगासिसु अदुमक येंगतुना लैरे। राइट टू डिटरमिनेशन की लाइरिबा वखलोनबो कुकीसिंबु खुलायुना सिनरगा नामथनबु होनरी हाबना सिंगबा वाफमसिंग फोंदोखि। कोकोमीगी मीडिया एडवाइजर समरेंद्रो थोक्सोकना सुमरवैबा वाफम कया फोंदोखि हाइरे। साफी लानफिक एफिसोल सेतुना ब्लैक डे पांगथोखरे। कुमजा लिसिंग अमगा सापा निफुगा मफनगी सेप्टेम्बर 19 दा मणिपुर की महाराज बोरसंद्रबो शिलोंग दा कवरगा इंडिया गवर्नमेंटना नामफु साफुदा मर्जर एग्रीमेंट दा खुरेक पिहनखिबा नुमित अदुबो निंगसिंगलदुना थौवाल डिस्ट्रिक्ट की खंगाबोक अपुनबा नुपि लोपना साफी लानफिक एपिसोड सेतुना ब्लैक डे की थौरम पांगथोखरे। साफी लानफिक एपिसोड सेतुना पांगथोखिबा ब्लैक डे की थौरम अदुदा सरुग याखिबि मैराफाइबी इमा इवेलसिना नेशनल हाईवे 102 की खंगाबोक हाई स्कूल मपादा लंबी थिंगदुना खोंजंग जंक्शन खोंजंग अदुदा सरुग याखिबि खंगाबोक मैराफाइबी अपुनबा लुकी प्रेसिडेंट मरांगथेम तोंबीना फोंदोरखिबदा हौकिबा कुमजा लिसिंग अमगा जापन निफुगा मपन की सेप्टेम्बर 19 इंडिया मणिपुरबो नमदुना लौसिनबिखिबा नुमित अदुबो यानिंगदबा फोंदोक्तुना लंबी थिंगबगी खोंजंग असि संगसिनखिबने। हौजिक मणिपुरदा थोलिबि इरांग असना मरम ओरगा मिसम मियाम खम थेंगना वहल्ले मरमदुना हौजिक लैरिबा इंडिया गवर्नमेंट असना अथुबदा इरांग असि लोइसिनबिदुना मियामगी महौसागी पुंसि अदु अमुक हंजिलानबियो हाइरे। कोलकाता मणिपुर बफनदा मरी लेनबा लेंगा की आयबा याउतना मियोय क्या लाना थबक हबसिले हाइबगी सिंगनबा लैरे। मणिपुर लेंगा की जनरल एडमिनिस्ट्रेटिव डिपार्टमेंट JAD की मखाद रन तौरिबा कोलकाता सिटी की 26 रोलेन रोड नियर मैक्स मोलेर भवन कोलकाता 700020 दा लैरिबा मणिपुर भवन असिदा मणिपुर लेंगा की मरी लेनबा अथॉरिटी की आयबा याउदना मियोय क्या थबक हबसिले हाइबगी सिंगनबा यामना चावना लैरे। पाउसे असिना फंगबा पाउगी मतुंगिददि मणिपुर लेंगा की आयबा याउदना भवन असिगी DRC ओइना थौपुरिबा मियोयसना नियम लाना सिक्योरिटी गार्ड अनि ड्राइवर अमा रूम बियरर अमा हापसिले मासिदा नतना भवन असिगी AC असिगी रूम कयादा लाइफम थोक्तबा कर्मचारी कया लाइसिंदुना AC लाना सिनतुना सरकार की पोकैदगी मरम चादना सेल चथननबगी अचौबा मरम अमा ओइरे। यामनंगलिबदि मणिपुर लेंगा की मरी लेनबा अथॉरिटी की आयबा याउदना नियम लाना आपसिन की हारिबा कर्मचारी सिंग असिगी थागी फंगफम थोकवा तलबगी सनफम दे अदमक कायदना पीरे कया दगी सनफमना तलब पीरिबनो हाइबा असि मणिपुर लेंगा की मरी लेनबा अथॉरिटी ने थिगतपा मथौ तारे हाइरे। आसाम राइफल्स ना नौमैना कापदा लेखिद्रबा जितेन की इमुंगदा LMG ना लुपा लिसिंग कुन तेंगबांगख्रे। आसाम राइफल्स ना नौमैना कापदा की लेखिद्रबा काक्सिंग सुमनांग लेकाई संबलई परेंगता लेपा लेखिद्रबा अथवा यंखम जितेन की इमुंग मनुंगदा ngasi लाइक माइंडेड ग्रुप LMG की थौमिसन लुपा लिसिंग कुन गे सेनफम तेंगबांगदुना इमुंग असिगी अवाबदा सरुग याखरे। ngasi tengbang khongsa da MG Manipur ge Advisor board member KK Wahengbam secretary Ojit Sorokaibam amade Sunita Maibam Surendro Ningombam Kunjagesor Maksat Tabam Birla Salam Songtham Zipalata Diken Sagul Sam Surjit Ngangom amade Dr Maibam Itina Singh maru oiba member kana sarugake khongsa da mari lena group asige secretary Ojit Sorokaibam na phongdorakibada हौकिबा सेप्टेम्बर 9 पालेंदा सथकिबा मियामगी यहुदा सरुक याखिबा कक्सिंग डिस्ट्रिक्ट की कक्सिंग सुमनांग लेरकदगी अथौबा यंखम जिदेनबो आसाम राइफल्स ना मिनुंगसी लेतना नौमैना कापदगी लेखिदबा असिबा ख्वाइदगी नवाइतबा थौदोक मने मांग इरमद मणिपुरगी गांखैबु कन्हनबगी दमक लौकिबा थौदांग अदबो इगाइ खुमनाबो उत्पा ओइना अवाबा नंगौरिबा लेखिदबगी लोइनबी यंखम मैतोंबी अमदे इमुंग मनुंगी मियोइसिंगदा मिनुंगसिगे तेंगफांग ओइना लुपा लिसिंग कुन तेंगबांग जाबने। लाइबक थीबा तौदोक्ता लेखिद्रबा जितेन की लोइनबी माकी मसानुपा अमा मसानुपी अमगा लेहौरे। जितेन नोमगी सूरगा इमुंग मनुंग पुजरंबा अदु ngasi इमुंग असि अवाबदा अवाबा अमा हाइबदु ओइरे। इमुंग असि यामना का हेना खुदोंग चादबा अवाबा इमुंग अमने इमुंग असिगी लेहौरिबा
ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯃꯤꯌꯥꯝꯅꯁꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯥꯡꯈꯤꯕ ꯂꯟ-ꯊꯨꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯂꯧꯕ ꯍꯧꯔꯦ ꯌꯦꯂꯣꯡꯋꯩꯗꯒꯤ ꯃꯣꯔꯦꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯃꯤꯇꯩꯁꯤꯡ ꯃꯦ ꯇꯥꯡ 3ꯗꯒꯤ ꯍꯧꯅ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤꯁꯤꯡꯅ ꯃꯣꯔꯦꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯑꯃꯗꯤ ꯊꯨꯒꯥꯏꯗꯨꯅ ꯇꯥꯜꯂꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯣꯔꯦꯒꯤ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡ ꯇꯥꯛꯈꯤꯕ ꯂꯟ-ꯊꯨꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯔꯤꯄꯣꯔꯠ ꯂꯧꯕ ꯍꯧꯈ꯭ꯔꯦ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯆꯥꯃ ꯑꯅꯥꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯖꯤꯡ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯌꯨꯝ ꯀꯩ ꯑꯃꯗꯤ ꯄꯣꯠꯆꯩꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯂꯧꯕ ꯍꯧꯈꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯌꯨꯝꯕꯨꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯃꯥꯡꯈꯤꯕ ꯃꯥꯜꯆꯥꯡ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠꯁꯨ ꯂꯧꯈꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨꯅꯁꯨ ꯃꯣꯔꯦꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯤꯈ꯭ꯔꯕ ꯑꯃꯗꯤ ꯊꯨꯒꯥꯏꯕꯤꯈ꯭ꯔꯕ ꯂꯣꯏꯅꯅ ꯃꯥꯟꯖꯥꯡ ꯀꯌꯥ ꯍꯨꯗꯨꯅ ꯄꯨꯕꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨꯁꯨ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯦꯐꯔꯠ ꯂꯧꯈꯠꯄ ꯂꯩꯈ꯭ꯔꯕꯅꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯅꯣꯡꯃꯒꯤ ꯆꯔꯥ 2ꯗꯒꯤ ꯆꯦꯡ ꯃꯨꯠ ꯑꯃꯃꯝ ꯇꯨꯡꯁꯤꯟꯃꯤꯟꯅꯁꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯣꯡꯃꯒꯤ ꯆꯔꯥ 2ꯗꯒꯤ ꯆꯦꯡ ꯃꯨꯠ ꯑꯃꯃꯝ ꯇꯨꯡꯁꯤꯟꯃꯤꯟꯅꯗꯨꯅ ꯆꯌꯣꯜ ꯑꯃꯒꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯩꯔꯥꯁꯪ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯕꯨꯡꯗ ꯄꯨꯜꯂꯒ ꯏꯔꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯋꯥꯐꯝ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯏꯔꯩꯕꯥꯛ ꯑꯃꯁꯨꯡ ꯏꯐ꯭ꯔꯨꯞ ꯉꯥꯛꯄꯗ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯆꯪꯖꯦꯜ ꯍꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ngasi Manipur Press Club da pami singa unabada thawai meren gi convener thongam darana hai Myanmar dagi lona honche hajilak pachin kuki khulai paibis na mitai furupta landara ki basi thamari hele masi sahi cha kya leraklaba Manipur gi apun bagi sakta masi thuwaina naba sangsilaki ba khongjang ni hai basi mipum ting na khangna raba wafamne maitai furupta landarak li basi maitai khakta da natana lamda masi da leminariba yellow furup namakta singdarakpani haina lawfam thoge Sinkugi kulai pai basing asi thengna na pathona leiraba maitai imagi mapari lising chong tharuktuna lan thengnare lana sida thona faraba athauwa mafari kaya thawaina ponta pigre aduga kaya amana asoga panangkre mangnai thamari hela bhawwa lalasi lotion bagi mamidi tadre Myanmar dagi lona hajilakli basin kuki kulai pai basing asida India gi paramilitary force marwaina Assam Rifles na bateng pangsen bagi wafam thorakle Masipun magasi India government gi home ministry ki policy pandam amagi makhada sadharak thorak amani miyam punna masi khangminase hingnana baselakpada kuki singna utuk watuk paidura mitai kadai dalai haina koiti thiba thengnarake hak thengnaba paudam cycle dagi khunja sing thamanga pharaka doroba fawda irang asi losin balaitre maramasina amma amagi wanatna irang losinuna tangdu leitaba pame mangkiba lantum sing laingana piraga hana leramba punji mahingi phibam aduda hanjinba pami ana cycle kaithil da sahi kunthra hena dukan phamlakiba irom gojendro mitai na phangdorakle manhai me ahungki namidang waram pung taruklom tarakpada namidangi sak sage hana torambadagi sak jaraktana khundoklamlaga thawaidadi hinglaga loire hana selakibane lanjen aduna tongan ba mafum singda mathang leirura pa matungda nungairaktabadagi sajiwa jail maningda leiriba relief camp da leirakibane ke masida thunglabasu yamna thengna thunglaki housing mafam masida isanopwa aniga aigi nupiga aikhoi mari punna leire me ahumda Susanpur da rally satkibadu cycle da rally mak satkhitrabasu dukan singba amata hagan gide tabak loina lefan ki dukan thong angba yaroi harakpadagi dukan su phamdrabani na firol khara sudokloge ana turel da phi so basatki mafam adu da kugi masa khara punsilaga leiramki makhoi na ingonda ifa handak sina khoi mitai ga ikhoi ga lan tawnaga dawribra kainoma tawre yum da salaga tha ahumlom potharo harake wafam ase haraklabasu irang ase thorakani habagi maramda thoina khalu da bani na phagi waina khanke makhoi ga wafam aduda ainasu aikhoi si wapalle khara potharo rage ana khumlamke wafam adu tabadagi namidangi sak chanana pathorang lamba adu saraktana hundoklamlaga gari lainaba singna magi gari thodokna rakhi aigisu gari masa ama leijabadu thodoklaga selaki kari mata purakpa nangkide lanjana rakhiba midai sing tangai fadana Imphal paurang yauragadi loire haina chengthokna rakhi igau kaithel lomda thoraki tobada cycle kaithel da koki masa mayamna ukok wakok na singba paidu lairamba oki makhoi na midai kadai da lei haina pau lau khongtuna koiti thiduna lairamba thengna rakhi phibam madura gi salakhiba ikoi punamak seba tare haina ikaurom da sangsinre cycle kaithel gi mamangda samlaga makok sing haina khangnaba khul amalai khuladugi nauna kaklaga semba lambi rom da lakhi aduga dolai thabi dam taki dolai thabi dam jorokpa matamdadi ikauda lehwa maitai gi yum sing amasong yemkhuman da lehwa maitai gi yum sing mai thakre aiba khangkhe
Laitan pokpidasु yausilaktuना yum mai thaba hore haibasu khangki ado bai koide dolai thabi yorakpada nong pungan ngan thoraklabanina aki bakhara defake ado manamak dolai thabi yaudringegi amam balambi da lakpada koki singi lan matik matik thengnaki lan sing adu thengnabadagi karamba mafumda sangsilaga fagadage khanduna ahinga duma fothadana koki singi lan nathina na phona duna dolai thabi dam yorakhibane dolai thabi yorakpadadi lan jenarak pambidai sing loina thengnare aduga Sagolmang Police Station yorakpadadi ayu angan bawere mafam aduda aikoi mayam thongbadagidi relief camp da leikibana leiba aduga khangna sanabagida satki sanakibasu yaure aisu khangna sanaba thiduna haksang su khara fatabanina sangjapam logduna leike Isanupigi yumda fawfa matam khara leirure adubo isagi asengba yum natabadina nungai rakhide aiga asengba yumdi pompada leiragasu cycle da kuina leirakpadagi mafam aduda yum moina leirakhabanina atopa mafamda kayimatasu semjin sajil laudre Maramasina hauzik relief camp asida leibanatana aikhoigi imungi atopa lambi amamuk leitre khangna sanabagi yum yauna isanupigi yumda fawwa hong duna leirubasu nungai raktabadagi thenglabasu thengna relief camp asida laktuna leirakhibane Maramasina Manipur legang athupa matamda irang asit loisen biduna aikoi batangdu leitana leiba phangan biu mangkiba lantum legang na hanjen biduna hingna da balam bibiu cycle dadi kangbu masalgi oina akan bongkhatna ba leiribanina tangtaba khangdragadi sangsinduna abuk leiruba kire hana saphongdorakhi Makatarakwa atopa pauda Crimea da liba Russia ki Black Sea Fleet ki headquarters da Ukraine official attack sa thakre Russia ki Black Sea Fleet ki headquarters da Ukraine misal attack sa thakle ana Russia na lausilaba Crimea da Moscow ki official amananga si phongdokre attack adu kimna peninsula adu da sa tharaki attack singi manungda khwaidagi nawbane peninsula adu ki khwaidagi chawba city oriba Sebastopol ki governor Mikhail Razbos Goyebna social media da warul amathagatuna hairibadi yegnamana fleet adugi headquarters ta misal attack sa tharakle governor asina atu matamda Ukraine na atopa nongthaki attack amasu sa tharakpa yai haina warning tawkhre social media da thagat bamha ki warul aduda governor asina atopa attack amasu sa tharakpa yai hairaduna mepum khudi mana mikup nahum singna leinana bamade city adugi center da satanaba appeal tawkhe Mana fleet adugi headquarters ka naknan leiriba miyosina siren gi makol tarabadi center sin da sanction ga bani haike Russian Navy ki headquarters adu Ukraine gi misal attack mai sakle habasi senior regional official asna confirm tawkhe Governor social media da makhatana haribadi fleet headquarters sakli ba mai adu muthanana ba makhatana honare miyam na ingna sikna leikadabani pivamadu emergency services na control tawre Russia na loksil lava peninsula adugi governor Sergei Aksyov ki matugina peninsula aduda kapsil lakiva atoba cruise missile amsu Russian air defense system na alamakhang da kap thake Crimea da liba Moscow ki Black Sea Fleet ki headquarters da Ukraine na missile attack sa tharkiba matungda yamrabada servicemen amathiba khangkidre abasi Russian defense ministry na confirm tawkhre Moscow ki defense ministry na telegram post ki khutang da ngasi angan bada Kiev regime na Sebastopol city da misal attack ama satharaki ana phongtokhe post aduna makra taratuna servicemen amata attack aduda sikhi daba werabasu miyoyama thiba phangdri haike Crimea gi Russia na sogatpa administration ki proxy official amananga si phongtokhe bagi matungina internet provider singda attack satharaki bagaloina peninsula aduna makhatuna cyber attack ki phibam mayok naduna laire makatarakwa atopa editorial gi kalamda mitai amasung makhoi musing wawai thoibidaba malida me ahum lesing ani kulhum doidagi mitai singda akan balal ama satharagli avik tha mari enjilaklaba phawada lazima kha tarakloidra habagi pukning lumba piba mama dalaitre an bawlo kiba masung amit khani phawada makha samtharaki badati lansi mitai jingda sujanpur gi koki furupna konsinba mioi kharana ngaki oiba pendaba sauning ba khara dagi hawrakiba lan manke torbung banglada leiba mitai singi jumsing mai tharaki badagi thawdausi More Kangpokpi Sekula Singba mafam singda lamai duna sandorake masa masa gi jumsing mai tharakpadagi khoisauna raba mitai singnasu makhong na makuna lampa phangba singmi group sing asigi jumsing laman khumduna mai thake madu fawada achumna sinduna satkiba tribal solidarity march aduda yaukiba koki khulai paibasing namakoi ki lamen tuhenba makoi masa kanano khangjadaba mitai busu amasung Manipur busu masa khangjadaba kharana sauningba kharadagi tarokba Makoi leiba mafam singda santorokpa amasung mitai na sukut hanbagi fibam da leiramkhe Makoi na mitai ki khul singa tainaba singkhung singya singda bankar sajelaktuna nangmai vong ka paisilaktuna atamna na mitai singbo tumnaba hanana balan chatharagani haiva yauna khanjilukhide Manipur lengak phawba thawba sadana tarik naduna leithokhe
Masimaki khudongchaba lawraga Kuki singna makoiga lining loan amasung sinjak manaba mapangi miyosing paw sinaduna atamna mitaida lan chatharakibani. Midai gi jom mai thava nongmai kapsindana nupi angang khaktana misam sing sanghat hatpagi thabak sing chathaba awrakpada Kuki Furup ki miyam gi mihut oiduna Manipur Legislative Assembly ki member tarana phongna Manipur dagi tonganba legaga ba piu haibagi demand tawrakibani. Demand asisu pangnana pataksin ba khongjang kya sangsilakibani. Matamadu khaktada me ahum lisingani kulhumdoigi mamangdagi Kuki singna Susanpurda midai gi laisangna singba thugaiba awrakibagi asingba maram khangba ngamlakibani. Sabjaba maram sing khangna midai da onsin satharakiba lan hiena kansilakpadagi ngasigi phibam asi jahulakibani. India laingakda Manipur dagi tonganba administration tanbagi matakda state asigi mapung oiba furupam oiba midai gi khongul mutatnanaba tamtiba lan makha satharakibani. Adba hauzik thamanga phajilakador fawda demand asibo pini natragana piroi habagi pirep lawgadoriba India laingana wa amata ngangdriba lansibu su khamduna lepandriba asibo lan gi maisa nanglaba midai singbo nungsibagi makhoi gi damak khanbagi oigadra hoi hauzik hunnaraklabani na laitum wate haigumlodana awuk othompati leptana tawnarakle masi oiraklabani na lanse lepanduna khamlabadi midai khaktada ingadaba nate nakalani mag ingthanarakbagi matakta Kukisna talakbadagi midai singna su talakleba demand singi matangda pibasungamba pidabasungamba unit lengaka wari sanaba yarakadoribane adoba piba masi pawdang ohen biraknanaba mihu sing maroina midai MLA sina Delhi da hanjin satuna haijabada unit lengaki angamba singna tawribasibo thawoi wawoi dabani hadun lawba yadrivra pangthoklagadaba parliament mikhaldasu kahallake state laingaksu pahalake hairabadi tabirakadra Nilakuthi da sipai thamba yaroi aina warep nakre ngarang numidang pung 8 makai taba matamda Nilakuthi youth club amade Nilakuthi Merapai ani gi oiba mifam ama Nilakuthi community hall da pangthokre mifam aduna warep kya lawkhre warep sing adu ki manungda hauzik Manipur da Kuki narco terrorist amadi suda leiriba Kuki lalhauba singna atamnana midai gi yum mai thava landom anganba amadi misam kaya halakpa asingba kaya asidagi ngaksenana bani aidon mapandagi thajalakliba sipai kaya asina midai miyambo ngakpi senbiba yawdraba phava punba hatpa kaya yawrapana makoida lamdam masagi miyamna thajaba ngamnaraktre hauzik Imphal East ki manungda Nilakuthi da sipai sing thamgani ana Manipur laingak tawribase khudakda handokpinaba amatoina warep naki warep sing ase Manipur ge chief minister amadi ahingang police station da su copy amabam thakre miyam ge warep sing ase Manipur lengan ikai khumna birakani khanjai makhata nasu Nilakuthi ki mafam amada hekta lengana sipai tamnana bagi pirep lorokpa matamda mangjangna da Nilakuthi ki miyam dagi ayaba lawgadabani karigumba lengana ngammi matagum namduna sipai thamjalaklabadi maduda thorakpa afafatagi mhai lengana pugadabani hana submifam aduna amatoina warep naki ana Nilakuthi youth club ki secretary Yumnam Rajesh na press ta thadorakpa serol asin haire phakiba employees sing thadorakpadagi maram area da laukthoklampa pungni fugani pan ki total shutdown handokre Fazin Giba MSCS Infra Tech India Private Limited ki employees sing thadorakiba ga loinana Maram Area National Highway 129A Development Committee Northern Maram People Organization amasong Wilong Circle Union na kaukiba pungni fugani pan ki shutdown tawgani ana toramba khongjang handokre Hokiba September 10 gi numidangda Deputy General Manager CSR RAA MJV DB Rama Motibo New Magamai Press ki chairman amasong khonja siga loinana purga chatke loinana MSCSR Infra Tech India Private Limited ki project coordinator Anji Reddy Kandi Buso Northern Maram People's Organization ki president amasong Wilong Circle Union ki convener amasong Maram Area NIS 1298 Development Committee ka loinana NSCN ki deputy kilonser Bio Thomas na September taraga taruk ta purga chatkibani Mio sing adu thadorak tabagi mayukta Maram Area National Highway 1298 Development Committee Northern Maram People Organization amasong Wilong Circle Union na September kungani thoigi numit jung badagi hauraga pungni fugani pan total shutdown lautokibani adu mio sing adu thadorak labana National Highway 2 amasong National Highway 129A gi Maram ki sarukta shutdown lautokani handa torambadu tokle hana phangdokle Aroibada content sing asiki markui pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel sina domda kana badi subscribe tawi business subscribe tawi romoloinana
like and share to busu kawi ka nupna magpo amagana thagazari